ngasi aikoina gari check tawduna gari thatpa tawribaje koi more da laiba state force singda koki singna chana thaknaba piroi isingna chingma piroi haibadagi aikoi ju mafam sida aikoi thatpani ngasi aikoina sem birenda hainingbadi more da laiba koki singna teno panda nupi myam thokna thatpada tiar gas am kaptaba aduga aikoina mafam sida ni khara thokpadi pharga jenda thamba aduga nupi angang khara thokpadi tiar gas kaptuna koigi soinai hamba manipur da lo ani laibra haibaching asi sem birenda hangjaningi aikoi hauji yamna wana more dagi lanjenna raga aikoi mafam da lilip kem da aikoi changjafam loduna laibani ngasi di aikoi changjafam loduna lilip kem da tha mapan hena lairak pase aikoi yamna ware aikoi lilip kem da laiba ngamaroi maram aduna ngasi kokina lauriba sangshiliba khongjang asi he hanthokti phawbadi aikoi ju lilip kem da lairiba aikoi gi inne chinga amadi lamdam sida wangjingda lamdingda lairiba aikoi gi kalaki isa sing amadi maira paibi ima singa khucham naraga aikoi ju matam kaktana aikoina changchiliba khongjang je leptana changchingani amadi ngasi sem birenda haijaningbadi aikoi mafam sida sumana kayam kuina aikoi lilip kem sida khangnaga laigidoino aikoina sumana khangna laibasi aikoi ngamadre aduna aikoi ngasi aba nimisidagi aikoi sorok sida thokduna ahin jarektuna aikoi gi more da iram damda hek changri bawbadi aikoi na thangiliba khongjang je hongdok chararoi haibasi ngasi sem biren gi mafam da thamjari Wangjing apunba marapaibi tok amadi wangjing da laiba club organization 5 puno ka punjin daraga wangjing polo ground da laiba relief camp gi inmate kangbu singa punjin daraga hauji more da thoiba akoi gi state post singa more gi da laiba kuki singna karigumba ising bhawba pithakpa yaroi karigumba mata makhoi da bija pithakpa yaroi haibna singba kaya ama tawbirakpadagi awaba kaya nangduna laiba state posting amadi laiba mafamdu da security puna magda चाब थक फंगदना वाना खांगबदो अखोई तसेंगना लैरिबा अखोई म्याम मैतै सिंगबदी लैरिबा मोरेदगी असि रिलीफ कैम्प लैरिबा इनमेस्टना थमोई सोकना नुगाइतबा पोकपगा लोइनाना अखोई सु मोरेदा संगबा लैरिबा लाइबा गाड़ी पुनमक्सि अखोइना चेक तौबगी थबा अदो ngasi अखोई मफम वांगजिंग पोलो ग्राउंड ममांग सिदैसिदा अखोई तौजबनी मखा ताना सिगुम्बा थोनिंगदबा awa ana nanggadaba chaba thakpa phawba kuki singna thingjalakpa ising phawba lairiba security sing moreda lairiba personnel khudimakta chaba thakpa phangandaba cha thakna singba phangandaba se aduki matik akoi thamoi sokna nugaite aduna maram oraga ngasi akoi mafam sida wangjing polo ground mamang sida inmate kangu amadi wangjing club apun mamara paibilu wangjing ga khusen nazaraga ngasi gari check tawbana singba akoi na ngasi counter blockade tawjari se akoi gi more da lairiba state force sing da kuki sing sina akoi gi chana thana ba ising kari krak pi daba dukan nungka loina thong lola laga di state force sing na adi maitai sing na samna hairaba da maitai sing na kari gumba chana thana ba leiba khotpa da amata piroi pi ba yaroi ka haraga da dugumba thingba do adugi mathakta aikoina ngasi counter blockade na koi more digi lanjenna riba mayamjina koi lei tawjari baje counter blockade se mamdi moina more da leiriba singda dumaina adu handokri ba akoina akoi gi inmate oina akoi leijari ba singina kaje counter blockade se akoi ju makha chathani haibaje sijima ahan bada thamjage